Arambai News Guwahati Maitelongi Pau Tabiribasingbu Ihan Handumuktada Chingangbam Suzitrani na Kurumjari. Hosing asigi samlapa Mariba Pau Sing Lobirase. Assamgi Maming Leraba Amadi Ariba Pauche Singi Manunga Amawariba Agradut Pauche Group ki Golden Jubilee Thorum Levasigi Prime Minister Narendra Modi na Hayeng Yumsa Kaisunumit video conferencing ki Kuthangda Hautok Lagane. Golden Jubilee Thoramasigi Chip Petron Oriba, Assamgi Sem Himanta Viswasarmasu Thoramasida Sarukyagani. Panbayai, Assamgi Senior Journalist Connection Dekana, Agradut Asi, Asmis Bi-Weekly Oina, Ihan Hana Hugdot Kibane. Amadi, Inglisingamaga Jamapan, Marfutara Mangada, Nungti Pauche, Dainig Agradut on K. Morianida Mukasu, Nagasingi, Kahen Batong Utlakre. Assam amadi Nagaland tainabada Assam Police ki mamang muktada Assam gi lamda public mongpham ama sananaba hotnarubada Naga singna makhoi gi lamni haina athingba pirakre. Assam Police na tumina yengduna leibadu ubadagi mafam asigi miyamna kanna pendaba phongdorakre. Masagi maram phawba kanba ngamjadaba ngamkhilamda masida thambiragano Naga singi mamangda ikai haina akanba irhangso sagalakhi. Hauzik Ichau Mayok Nariba Silchar Town Manung the Labor Mapam Kayada Taknava Ising Nongin NGO na Yen Tokre Silchar Chan Mari Road Amadi Rongpur New Link Road Taknava Ising Liter Lising Ani Yen Toki Yen Topuki Thoromasida NGO Sigi Chairman Mutum Gunadhon Advisor Khaidem Biren, General Secretary Sarat Laishram, Joint Secretary Laishram Satyajit, Executive Member Ningthauzam Bir Mohan Amadi Sponsor Tawirakibi Silchar It Kholadagi Sanjita Sarmasu Sarukyaki. Kasar District ki Manung Channa Bibi Gramgi Thabaktagi Pothakraba Khir Mohan Mishra Binod Sharma Devendra Singh Amadi H Rajen na Sinlangduna English Singani Kuni Thoigi SSLC Amadi Higher Secondary Parikhyada Mai Paklakraba Bibi Gramgi Mahiroi Tarada Ngarang Manamathum Piduna Haraunungai Phongdokre SSLC Parikhyada Mai Paklakraba Mahiroi Singadudi Sweetie Singh L Rimita L Raz A Manjit Rashmita Singh Amadi L Victoriane Aduga Higher Secondary da Mai Paklakiba Singh na CH Monita H Binita L Monalisha Amadi H Santanune Thoromgi ani suba sarukta layak pagi changdamnaba amasu mahiroi kunthama thoina sarukya duna pangthokhi A Kanglupta S Sumit B Kanglupta K Krishna C Kanglupta S Anjanana athoiba mana phangkhi Amadi Mahiroi Sing the So Pungling Wakal Thogat Poina Consolation Prize Yentokhi. H Devasis Amadi K Karuna Mishrana Chingmana Angang Singi Pungling Thogat Pa Wahikia Mipamaseda Ngangki. Hauki Bajun Kunma Thoida Laikidraba Sagnaraba Samasevak Loinana Sahitya Premi Sapur Mainagi Oza Abdul Bari Khana Laikitabada All Manipur Muslim Mera Paibigi President Jubeda Begum Mamadi Secretary Rezia Bibi Loinana Nongpok Lakhipur Jila Parishad Kabarbam Ongbi Anita Devi na Chatuna Imung Manungi Awabada Saruk Yakre Amadi Honobi Matungina Acha Thak Potlam Kayasu Imungi Miyoi Shinga Kusinaram Ki. Ngasi ingen gi taruk ni pan balaybak pukpa numit habadi July gi manga numidang wairam pung taruk taba matamda Lakhipur Khunau gi oiba aputba longmi marup Khunau gauba lup ama Sri Laitonjam Gaur Kishore gi yumda semkhre Miyoi tarama thoina saba thaushil lup kanglup asigi President na N Biren Secretary na W Molindra amadi Cashier na oinam Ibungo Machana oiki Hauzik Manipur gi pauda Manipura Yelho Purup Singh Punna Pambayaba Achoba Ima Kaithil Ama Lamphel gi Akoibada Sananaba Mapam Yengba Haure Manipur State Commission for Women na National Commission for Women New Delhi ga Khusam Naraga Imphal Hotel da Pangthokiba Training Program Amada Makhatana CM Birena Phongdokhi Madudi Kaithel Phambi Ima Singh na Hauzik Thingnariba Kudong Chadaba Kayagi Matangda Nainaba Amadi Malemgi Oina Honglakliba Digital Khongchit Asida Matau Karamna Yawgadage Haibagi Khanabagi Matam Oirabane Ima Kaithel na Lamdam Asigi economy da Thodang Loduna Lakli Masida Midyeng Thamlaga Atopa Ima Kaithel Taret Sabaloikre Atopa Mari Amasu Sabaloishilakle Lamphel Purup no Makioba Kaithel Amasu Saragane Kaithel Asida Lamdam Asida Lariba Purup Kuntrani Thoigi Tongan Mapam Laganisu Haike
चिंगदा लैंड कंपेंसेशन न मरम ओइदुना चाखोत थौरांगी थबक पाइखटपदा अयेतप लैरिबा असि लैतनबा चिंगी लैंड लो अमसु सेमलगनी हाइखे थौरम असिदा सरुग याखिबा नेशनल कमीशन फॉर वुमेन की चेयरपर्सन रेखा शर्मा मालेमगी ओइना ख्वाइदगी चावब नुपीसिंगी पोफम फमलिबा इमा कैथेलदा डिजिटल की खुदोंग चाब फंगहनबा होनगनी इमासिंग असि ई कॉमर्स की खुथांगदा मालेमगी मार्केटता यावहनबगी मतम ओइरेसु हाइखे ngasi more border town manungda auto thoduna leiba tamil driver ani Myanmar gi tamu ward number 10 da leiba Buddhist temple manakta Myanmar military na kaptuna halamle El Mohan chahi kuntaret amadi M Iyanar chahi kunipana tamu da leiba mamanabagi manakta koiba chatpada laibak thiba thodo asi thokibani haire Nagaland ki pauda Naga political issue की मतंग कोर कमिटी की अरुबा मिफम अमा लागलिबा सगोलसल नुमित कोहिमादा पांथोकलगनी पनबा याय तोंगानबा फिरान अमदी कॉन्स्टिट्यूशन की डिमांड इंडिया लेंगाकना याद्रिबा मखै वारोइशन अमत पुरकपा ngamloi हाइना एनएसएन आईएम की इमरजेंसी नेशनल असेंबली ना होखिबा मे 38 दा वारेप लौखिबगी मतुंगदा नौना डेडलॉक अमा थोरखिबा मतुंगदा सीएम नेफ्यूरियो ना लुचिंगबा कोर कमिटी असिगी इहान हानबा मीटिंग हंदकी असिना ओइगदौरिबने हौखिबा पुंग कुनमरी असिदा सिक्किम दा कोविड की अनोबा केस 9 फंखी असम दा 168 फंखी अदुगा मिजोरम दना 139 फंखी अरुणाचल की पाउदा अरुणाचल दगी अहानबा आईपीएस ऑफिसर रोविन हिबुबु अति उत्कृष्ट सेवा पदक मना पीननबगीदमक इंडिया लेंगाकना खलखरे अवांग नोंपोकी मियामगीदमक महाकना दिल्ली दा लेदुना फैगाक फैना सेनरीब कयासिबु सखंगबोइना इंडिया लेंगाकना मनासी पीननबगीदमक खलखिबने रोबिन हिबु दिल्ली पुलिस की स्पेशल कमिश्नर ऑफ पुलिस की फम हौजिक पुरीबने असुमना आईपीएस रोबिन हिबुना माइपालकपसिदा अरुणाचल प्रदेश की सीएम पेमा खांदुना थागतपा नुंगाइबा फोंदोरखले ngasi Delhi dagi Dubai tamna paikiba Air Spice Jet flight ama technical gi asoiba leirakpadagi divert tawduna Karachi ta taba takre flight asida tongkiba passenger chamaga yankhai rom asoi angam yaudana landing tawbadi ngamkhi emergency thoktana ba aircraft asi normal landing tawkhi mahut sinnaba aircraft ama Karachi da thakre aircraft asina passenger sing Dubai da puduna chatlagani so hairi Aviation Regulator DGCA na thodosi ki matangda thigumba chathaba hokre Maharashtra da CM khanbaga mari leinana tasengna thokhiba du karino haibagi kanna yetnarakpadagi Deputy CM oriba Devendra Fadnavis na CM phamgidamak sindegi ming asi mahak masamakna BJP leadership da propose tawbani harakibata natana sedasigi Deputy CM oibagidamak mahak mentally sem sadun lairambasu natte sengdorakre adubu Prime Minister Narendra Modi ga wari sanaraba matung amadi BJP President JP Nadda amadi Home Minister Amit Shahana changsilakpadagi mahakna Deputy CM oibagi wafamasi yakibani haiki BJP amadi Sindhena luchingba Shiv Sena faction na common ideology amagi makhada khusinakibane madu power painanabagi damak natte hainasu mahakna claim torakle ningsingba yai matam sangna Maharashtra data natana Guwahati yongna sanakiba political drama adugi matung Fadnavis na soidanamaki CM oiragani haina lawthokpa phawba yawkhrabane adubu mamai thangda angakpa turning point amadagi itha thajadana Sindhena Maharashtra gi CM oikhi aduga Devendra Fadnavis na Maharashtra gi Deputy CM gi charge lawkhi hojik atoba pausingda Brazil dana environmental disaster thokli amorakai ton kayana Brazil gi turel sing pik thankre kothoklabasu amotpa amukamuk hengalakli sa singi asiba chang phawba tawre hairi panbayai Brazil asi malemgi masak khangba species chada 12 gi leifam oibane amade malemda khwaidigi chawba biodiversity oiramlibane Italy na state of emergency laukthokre Haukiba chahi humbudra sida khwaidagi sathiba ikang hadak Italy na mayoknare Italy gi mahimerong ayamba puthokliba northern province mangada sariba lekang saraba sathina lekang thokle
ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡꯅ ꯏꯁꯤꯡ ꯌꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯏꯠꯂꯤꯗ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯑꯌꯧꯕꯤꯗ ꯋꯥꯡꯂꯦ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ngasi ayu pung 11:03 magnitude 3.8 Assam da yuar hakre Barakta Congress ki symbols naduna ichaw nanglaba singda Congress luchingba Ankita Dattana achathak yolamba loinana achathak yelamba loinana MLA Kamlaksha Denasu Congress ki posters naduna relief yenbada rajniti sanaramle haina BJP na pendaba phongdorakle Pavitra Maghiritana Assam gi CM gi political secretary oiragani phamasi hanade hojik minister oiraba Jayantamal Baruana pairambane Congress MLA Debarbat Saikyana Azmaldi Rajniti amsung kudniti animak tauba mishakni thajaningai leite hairakibata natana State Congress President Bhupen Borana AIUDF mahu panba linni hairakre anirakti chikre ahumlak hanna amuk chikhallaroi hairakli Sikkim gi Sikkim Manipal Institute of Technology da Nairobi flies acid flies na landarak padagi maphamasigi miyam mipainari Bollywood ki maming leraba film director Karan Johar na Assam gi ichaw gi relief operation gi oina lupa lakh 13 kalakre ngasi NDA gi president mirep oiribi Draupadi Murmu Assam da thung lagani sanglaba chahi 13 ki matungda mahak Assam da muklakpani inglisingani tarukta Murmuna Bishwanatha chayolama leiduna mikhal gi campaign tawrakhi hairi Nongchingi phibam phattabadagi Amarnath Yatra matam kharagi oina yeithokre Sydney sahar da ichaw gi phibam hanthadri mioi lising yankhai hena isingna thumjillaba mayumakai thadoktuna Jenakre Nongamadi nungshitna New South Wales humduna pubagi phibamdane Turel singi mai hengalaktuna ichaw hena thokpagi akiba leirakle Italy da hokiba nongmaizu numid Alps glacier ning khairakpadagi yamdrabda mioi taruk leikhidre Sweden amsung Finland na ngasi headquarters da accession protocol khuyak thanakre Sudan da army na civilian lenga ki damak lambi yaklagani haina military luchingba amadi coup leader Abdel Fattah al-Burhan hairakre international community da natana protesters singnasu civilian lenga thamnanaba tha kayadagi demand tawduna lakhibane Pakistan gi North Waziristan da suicide bombing na maram oiraga ngasi security personnel tara asoga panangkhre Western USA da su ikangi awaba mayok narakle lekang thokpadagi lake mid kangbaya-bagi phibam lakli isingi imai akiba phangna hanthakre hairi Colorado Turel Basin gi isingi imai su record oina yamnamak hantharakle Nepal na China gi mathakta ngamkhai lanchilakpagi akanba maral sirakle China ga tainaba Humia district ta Chinese infrastructure kaya ngamkhai lanchilaklaga ain kaina sajilakpagi Nepal na pendaba phongdorakle Sri Lanka gi seltungi awaba koknabagi thorang makhada chaliba chahi asigi August thada sendon kokthoknabagi program report ama IMF ta lanthoklagani Uganda na metric ton million 13 gi sana leibasigi manungda leiba thengnare haina lauthokre Nepal da chahi asigi manungda 3 lak suboina cabinet hongdok hongjin tawkhre anuba minister ahum hapchinkhre Amadi karigumba COVID tagi kananabagi damak Africa da mateng pangba ngamdrabade international community asi mai paiduna sanabaga pangkhak oigani haina IMF na hairakle Ngasi yerna di Arambai News Guwahati da maitilon gi pau sandok chaba matang asta loisan jabaga loinana tabiri basingbo amkaso hanna khurumchari